अहानबद मरुइब पाउ मैतैना तंपाक्तगी हेंदोकपा यादबा तंपाक्तना खुदिमक खुंदाबा याहनबगी पथाबसे सेमदोको मथौ तारे हाइना स्पीकर थोक्सोम सैचेबर्टन हाइख्रे दुरान कप की टिकेट बॉक्स ऑफिस काउंटर फंगद्रे लनाई मियोय कयाना ब्लैकता तांगना योंदुना लेरे Fox na sinduna reshaping the political upheaval in Manipur issues and challenges haiba hiramda nongmagi oiba academic discourse pangthokre amasung let's break it down haiba thimga loinana World Hepatitis Day lisingani kunga taruki thoram pangthokre kurumjari ISTV gi Manipuri pau mireng tabi ribasing butaram nokchari hauzik pau santokna pizari मैतैना तंपाक्तगी हेंदोकपा यादबा तंपाक्तना खुदिमक खुंदाबा याहनबगी पथाबसी सेमदोको मथौ तारे हाइना स्पीकर थोक्सोम सैचेबर्टना क्वाकैटेल हाइनौ खोंगनेमबीद लेबा इंस्टीट्यूट ऑफ लिवर एंड डाइजेस्टिव साइंसेस ILDS हॉस्पिटल दा पांगथोखिबा वर्ल्ड हेपेटाइटिस डे गी थरोमदा फोंगदोखरै थरोम अदुदा ILDS की मैनेजिंग डायरेक्टर डॉक्टर एन सुरेश कुमार नेफ्रोलॉजी की कंसल्टेंट डॉक्टर एन शरद कुमार न चिंगबना सरुक याखी थरोम अदुदा सैचेबर्टना मखा ताखिबदा मणिपुर की अपुनबगी लमगी चादा तरा खक्ता ओइरिबा तंपाक की लमसिदा लोकताक पाट ऑफिस समदि अतै पब्लिक प्रॉपर्टी सिंग खाइदोखरगा चादा मंगादगी तरुक फाउबा लेमहौरिबा लम असिदगी मैतै हेंदोकपा यादबा अतै फरुप सिंगना खुंदाबा याबना चिनमनबना लैफम चलक्त्रे लैफम लैरक्तबना लबुक्ता युम साजिलकपना लौ उफम हंथरकपा खुदसेमगी इचाउ तोइना थोकले असुमना कयाम कोइना लैखिगनी खनबदा अवाब ओइरे फिवम असिदगी कन्ननबा पॉलिटिशियन अमा ओइना होनरी मियामनसु मतेंग पांगबिदुना माइ पाकनबा होनबिनसि हाइखे अंदर लैब तमीसिंग वसे लैब मयामसिगी लाइबक्सि करोम दसके दबो नोखै खंगदबो म लैय अदुना नोमोगी लमचिन जेलखै अवाबसे खै मयाम माइ ओनरे लबु लमहां लोइ लोइसले अदुइदा खैना फंगिसि चामदुगी मनुदा 10% फंगुदु अदुदगी अमु लोकता खाइदोखरो अदुगी चिंगनि नाफोमसिं खाइदोखरो लोइ खाइदोगान द 5-6% ने ओखै सर्वाइव तरुसि अदु मसि ओइथोकु याबरा मसि किना सेमदोखो मचुमे न खंजे नत्रगदि नोमोगी लम लैतबि मरम मोरकांदा लबु लमा लोइ फुजनगरे नोंचु मतंदा इसिंग फुंबना हाले चेदोफम लैत्रे अवाबा तंगाइरे अदन मसिगुमसि अखोई पॉलिटिशियन सिंग सेदोंनो होनजै अदु होनबसु मयामनसु मतिंग पांबिरकनेना लौजे मसिगी असोइबसिमा अखोई सेदोक्तरगदि लैबाक्सि अवाबा नुपि थलगनि हाइबसिमा अखोई नसिदेना सही ताइ मतुंदा उजैरो अदन मयामनसु सुम थबदख कोऑपरेशन पिबियो ngasi horiba chama kuntra manga suba edition ge duran cup lisingani kunga taruke ticket box office ticket counter da fangdre black ta tangna lanai mioi kaya na yonduna leire subnagi lupa yankhai piba ticket amabu lupa chahum piduna black ta yonle SBI amadi Coal India Limited na power tawduna amadi Indian Armed Forces amadi state government na organize tawduna pangthokadaba Asia ge khwaidagi liraba football tournament asibu yengba pamjaba football bu nungsiba mioi kaya da मरी लेनब ऑथोरिटी ना टिकेट नियम चुमना फंगहंदबा असिना चाउना निंगमदबा फाहनले टिकेट ब्लैक ता ममल तांगना योनले हाइबा ISTV न्यूज ना पाउ फंगबदगी टिकेट काउंटर सिंग टिकेट फंगबगी महुता मियोय खरना ब्लैक ता योंदुना लेरंबसु थेंगनरखे अमदी टिकेट ककपा लाकपा मियोय कयाना टिकेट लेबा फंगदबगी मतंगदा ISTV न्यूज ता पेंदबा वाफम कयासु थमलखे यारो नंग लाल टिकेट ककनबो लाखो मिसिंगनि टिकेट फंगद्रे है ना हनगदुनी टिकेट सिंग से ब्लैक तक दी फंगनी हाइबगी वफम सिंग थंबिरे हाइब ताइ ब्लैक तो फंगनी हाइ प्रोमोट टिकेट सिंग जा सनी की मथो ओनेबा क्या बेबो टिकेट नो यांगै बेबो टिकेट काउंटर टिकेट लेके ना हाइ प्रोकम के हारे ओ जरा मनुंग थारोय ने हाइगे मनुंग थारोय बुकराय दा थानी हाइगे अदो मपान दे येमो मपान है मपान काय दनो मोने टिकेट थानी हाइगे मपान दा थानी तै रे अदो मपान दा थानी हाइरे बको अदो मपान दा थानी हाइजे करी मनुंग नो हंगमरो ना
ฟังเดี๋ยวมวยเนี่ยแล้วก็อยู่มวยฟ้องแล้วก็หันเนี่ยตัวหายจะไม่ใช่ที่เกี่ยวกับสิ่งนั้นรู้สึกเมียสเลวนี่เนี่ยที่เกี่ยวกับท่ารู้สึกดูที่ยามเนี่ยที่ฟังเนี่ยให้รู้สึกเลยก็ฟังเนี่ยไม่เอาไม่ทั้งหมดไอ้นั่นมันจะบอกที่ยามเนี่ยก็ตัวใหญ่ก็ที่เดี๋ยวที่เกี่ยวกับฟังใจก็มาจะมาที่ก็มาจะมาชิลเลยว่าข้างที่ยามด่าจุดอีกอันนี้ฉันว่าปั๊มจะว่าพูดมุมยังกินนี่มันนู้นสิ่งที่การิโนโทเลยว่าสิ่งที่การิว่าเขาพอเลยจนจอบว่าเอชายอยู่เนี่ยจอบว่าตัวครับใช่อันที่น่ะมันนี่พูดว่าลาก็ดีอโมปให้สิอโมปไม่ตัวเหรอสปอร์ตพูดรู้ว่าไม่พูดรู้สปอร์ตพูดยังไม่เอ้ยมูเลยสิพูดวิดีโอพูดที่ไหนตัวไม่เอาข้างติเกตพังเนี่ยให้บุกิงเก่าแต่ติเกตพังก็หลักเท่าไหร่ก็รู้เลยสิงานที่จะทำอะไรมากันคิวเลี้ยงไงจะเนี่ยว่าติเกตท่ากันคนนี้นะบางทีติเกตจะก็จะท่าจนจะข้างเดียอันนั้นมันงานไงที่สิท่าว่าแต่เนี่ยมาสมังตกคนตัวที่ยังท่าอีกจ้ะ对ที่ไม่เอาติเกตก็หลักปีหรอติเกตพังเด้อติเกตพังเด้อใครๆให้กี่มวยบ่โอ้ยนะที่ตั้งใครนี่ที่ black ที่ชามาปีดูนะจอกุมปีให้ยับปีดูนะจานีปีให้แล้วจานีปีดูนะมันอ้ำวังให้แล้วนะคุยดียิงนี่ไงติเกตซิงไม่เอามาไล่สิติเกตซิงก็สิติเกตฮิตกองตัวสิท่ากันนี่นั่นไล่เนี่ยโอ้ยท่ากันนี่สิตลาดมันไงใช่ดิไงดิสิไงปนี่ที่มันติเกตพังนั่นนะมีอันนั้นเอาว่าปีบสิฉันบุปผาจะมีสิ่งที่ทั่วเลยบอกว่าคนทงดูไปแต่ละสิ่งที่การีพอยีการีหน่วยตัวเลยอ้ำนั่นหน่วยที่สิsituationสิเดียวคุยที่สนามว่ายิงมาหลักไปคุยสนามนี่อ่างชิงยิงไอ้ยิงตัวอ่างชิงที่ยิงนิ่งมันนี่นะไอ้ที่ทั่วโลกติเกตสิที่พังเนี่ยนั่นหลักสับเนี่ยตัวบอสมันพังแต่ละอันกี่บาทที่ขโมยอ้ำหน่วยที่สิ่งที่พิมพ์จะน่าตายไปที่มณิปุระฉันว่าพอว่าเบรกที่การบาดเจ็บเท่าไหร่ยามหน่วยแต่ว่าทงมันทั่วเลยให้แบบนี้บ่ไล่แบบพิมพ์สินะครัฉันว่าติเกตยมพอเบรกที่การบาดเจ็บเท่าไหร่ก็ที่ถ้าว่ามันตัวบดมณิปุระอมดปนทันเลยให้แบบดูไฮเวย์ใหญ่เนี่ยโลบีประมาณตัวโลบีไอ้ที่ดูมันไฮนิ่งไงไอ้ที่ติเกตพอที่ดูโอเพนเนี่ยมันไฮเวย์เบรกแต่ท่าไอ้น่ะหังประกันที่เบรกแต่ลอยละไม่ให้จะว่าให้จิตาแล้วก็ขโมยหน่วยที่in time ติเกตท่าจะบิดอ่ะลอยละไม่ให้ว่าให้จะไอ้หน่วยที่ตัวปีนี้ขโมยตะเขาอีชาที่ใครลำดีกินอ่ะไอ้เช่มันจะคุยเลยไอ้เช่อีกครูลำดีกินสมมติว่าเรื่องพิมพ์มันสิ่งมณิปุระที่ฮิรงพอดีมันตัวรู้ว่าอมปนทัลเลยให้ดูไฮเวย์เอาพิมพ์ดูแล้วเลยคุยกี่เชียงครบชาเนบุกีลำมาสิ่งตัวเขาว่าอาสูว่าเบรกที่การว่ามันจะทำอะไรให้สิมีอย่างเกี่ยวกับอาสูห้องนี้อาสูISTVนั้นมีอย่างเดชูอามาที่ไม่เลยนู้ออโตริตี้สิ่งอาสูกุมแบบพิมพ์มาสิการกิจมันทั่วเลยเนี่ยให้ดูไม่เลยนู้สิ่งอาทุกมันยิงชินดีมันทุกทายนะคงทุกเสร็จ Federation of Civil Society Organization Fox Nasinduna reshaping the political upheaval in Manipur issues and challenges haiba hiramda nongmagi oiba academic discourse ama Manipur Institute of Management Studies MIMS Manipur University ge conference hall da pangthokre ngasigi tharumadu da Fox ki acting president Pm-Istv na chairperson senior advocate Khaide Mani na moderator amadi retired IAS RK Nimai ARC Library and Archives ki director Wangam Somorjit Department of Economics Manipur University ki Professor Dr. Hanjabam Iswar Chandra, Department of Political Science Manipur University ki Assistant Professor Dr. Kangusam Sana Tombana, Resource Person Oina Sarugya Khe, Fox ki Acting President Pm-Istv Nongmagi Oiba Academic Discourse asida mapung Oina Manipur gi oidiba leibaki charang na bafiba masibu nahunana mayon lepagi mathok taba adu ningsing minabaga loinana hairiba topic asida social historical economic human rights amasung political gi oiba perspective kaya puthoktuna khanna nainabagi khudong chaba adu lominagani ngasigi discourse asina laurak pawarip ki matung inna miyam gi oiba achouba mifam ama athubada pangthokani haikhe Hojik leiba political ki sarang na ba dandan si ki miyan da sarang na ba phim ama leiba se asi karam haina khoi matau karam na adu ba settlement na porok pa yaga de ge haiba asom da khoi na dandan si ki akhang ai experts sing mayan je tana jaraga ngasi ge chkom ba political discourse se academic discourse se pangthok jabani hariba academic discourse se pangthok laba matung da akhang ai oja sing asina piram ba suggestion sing wakhalon sing do khoi na loksin jaraga leipa asi gi miyam gi damak duga ngasi gi chai ahom helalaba conflict asi losinabagi adugomba permanent solution lama poroknabagi dama akoigi achauba public convention lama pangthoknanabagi adugomba akoigi ngasigi mifam asina ware lauraga choi choi dana koi pangthokpagi thongdang adu koi lokho chagani
Let's break it down haiba thim ga loinana World Hepatitis Day lisingani kunga taruk ki thoram National Viral Hepatitis Control Program SHS National Health Mission Manipur amasung Directorate of Health Services Manipur na sinduna Hotel Classic Grande da pangthokrai thoram aduda Manipur lenga ki Health Services ki Director Dr. N Hemant Kumar State Health Mission ki Director Dr. M Dinesh amasung Family Welfare Services Manipur ki Director Dr. N Binona athoiba mitunglen oina saruk yakhe Tharom gi saruk oina mathang sitna Best Healthcare Worker Vaccination, Best Healthcare Screening, Best Healthcare Treatment Hepatitis B and C, Best MIS Portal Entry Taraba, Imphal West, Thoubal, Churachandpur amadi Ukhrul gi staff singda memento amadi certificate piduna pungning thogat ki. Tharom ga mari lenana Director N Hemant Kumar na Medical Science na chakolakpagi matung inna ngasidi miyamna matam amada kinaramba Hepatitis C asi layeng bangamle loinana Hepatitis B makhalna ngakthokpa amadi layeng bangamle matam amada Hepatitis C naraba mioi ama layeng na bahot nabada paisa yam changbana anabagi imung manung khudong chadaba kaya mayok naramba adu matamgi matung ina ana layeng fat pathapta ahong bakaya lakpana khudong chadaba sing adu kharada oirabasu kokpangamle lamdamasigi mioi singna matam chana test tokthokuna vaccine kapa amadi naraba miyoi singna Manipur gi tongan district singda hangliba model treatment center tarani panda chatuna matam chana layengduna WHO na lisingani kuntra faubada hepatitis mutanaba thamliba pandam masida aikhoi punamakna thodang lominarasi haike matam degi cost burden du patient hotobungam dabadu hosti guli thole maman jongdare aduga loina na akoina launch tawzakiba 2018 dagi ko akogi National Hepatitis Control Program makhada akogi mafam tara ka dipan including RIMS and Jennings da akogi sigi treatment model treatment ni kan hosi leire aduga treatment center jadu hosi chu another good news amana mafam tara to ka ko mane ko amo hakala utha mari da koi leire ni ha ma Miyamda property tax ki wakalo ningthina leitringaida mahirui singda property tax thikibagi certificate na chingba kaya launana ba lengak na khangaliba ase mahirui singda polum ama thangatpani khongthang ase handokpiu haina MPCC ki General Secretary Seram Nekena Congress Bhavan da pangthokpa paumi singa unabada phongtokrai mahagna makata na asigumba certificate PBO haina khanghanba asina masi launaba honabada mahirui singna awaba kaya thengnare athu akai thabakta khudong chahandre asigumba khongthang ase mahirui singi mayokta lakpa lengaki khongthang oibayai masi handokpiu property tax ki matangda marilenaba department na awareness hana PBU solid waste management ki matangda su miyamda awareness kaya leitri mahirui singi certificate asi lobada aruba oihanmiganu tha taruki validity oriba asisu yamdrabada chahi ama sangdokpiu lengak na thokiba order adu handokpiu karigumba handokpidaba tarabadi mahirui singa tanaraga PIL fauba torokpa yai haike property tax ki matang concern municipal corporation natraga concern department na masi public awareness sama tohon jadi hai ta prasadu se ana property tax ki matang khangdi public awareness se yapuna tohon new uga solid waste management issue ngai duty prasadu na masi ya ko ya ta ko ta ne ha se ka khang bale suddenly post of Shalaba or Mani, and at the same time, my student organizations in the zoo, West Party, my colleague, I will come to say, Saturday interest. I could be pandemic and the Saturday cinema, Sana, education, Java, education, Matraga, Yaringa, recruitment, the Tanzania, or Pansani. Singzamai Police Station ki manung channel laiba yumnam laikai ngakrava lairakta laiba Leima Pokpam Somokanta Chahi Yankai Mathoi Apokpa Laikhidraba El Ajit alias Nipamachagi Yumgi Mamang Oirapna Indian made hand grenade ama thamlam le Thogdok thokom dagi phangba pawda bom adu pung ama aduwaida thamlamba oigani aduga thengnabana pung ahum taramdaida thengnakhibani hairi bom adu plastic polythene amada yomlaga thamlambani plastic adu hangdoktuna yengbada last warning hainasu tharami hairi Thogdok thokfam da Imphal West ki CDO team ama laktuna bom adu asoi angam yauduna lokhatkrei panbaya badi ngasi ayuk pung mapanlom ta baduwaida somokantagi yum karambano haina hanglamkhi basu lei hairi amaromda somokantagi yumda bom thamlamliba asi handaki asiga anirak subani hairi
Manipur Legislative Assembly ge monsoon session natraga special session ama famnaba numit mangani gi manungda cabinet decision logadavani haina ima gi mairana haikrai ima singna saruk yaduna Manipur Press Club ta pangthokpa paugi mifamda ima gi maira gi convener Thoksom Sujatana Sangsilamba protest ki aroiba numita Manipur gi yelomi sing ngakpi senbinaba legislative amasung policy measures lokhatnaba ingtappa hanjilhanaba amasung hakthengna crisis adugi chaitheng fanglaba singge justice fanghanaba ngarang Manipur gi governor chief minister amasung speaker da point manga yauba charter of demand pisinba laikrai point sing adugi manungda taranitoi suba Manipur Legislative Assembly ge nipan suba session famba Manipur Indigenous People Verification, Identification and Registration Act linkhatpa illegal immigration gi mayokta resolution lauba su yengsinba amasung village volunteer force khulngakpa sing phaba punba tawdanaba wafam sing yauri Sujatana makatana State Assembly gi member ama oina MLA sing Home Minister madi Chief Minister masagi mathau masak khangdre makhoina lawgadaba thawdang amadi power khangdabana Manipur kangkhong chaire Rules of Procedure and Conduct of Business haiba larigasi paduna MLA ama oina masagi thawdang khangnaba honabiu haike Chief Minister Y Khemchana lengak pairakpadagi crisis asigi IDP singi National Highway gi achumba wail fanghanbagi matangda masana haikiba wa amata thabak oina pangthoktuna ngakpa ngamdre Chief Minister yauna ruling BJP gi MLA amasung opposition Congress ki MLA singsu lambi sorokta thoraklaga wakat mifam famba Assembly gi pairiba famadugi ona taina badani crisis matamda MLA singna Delhi da lotkiba uniform da leiba singna masagi mathau tawkidaba kaya asidagi khul ngakpa thorakkiba sing ngasidi FIR panduna tanari matamaduda khul ngakpa isa singna yaifare haikiba mama oiba sing ngasidi board ki matam yaurokpada MLA singi matung ili community hall saba drain semba lambi sorok khara semlaga thembada harauriba mama singna khul ngakpa masa sing awafam da tahanbani haike charter of demands pisin kiba numit ngarangdagi paraga lakliba irai numit faubada cabinet decision logduna monsoon session natraga special session famnaba warep logdrabadi chief minister home minister masung MLA sing matam lienduna leibiranu thabak tawba ngamloidaba oirabadi fam thadok piro oida padaba tawduna leibak manghanbiranu leibak nungsiba sabiranu haike karigumba MLA amagi thawdang loroktrabadi assembly asi miyamgi leifam oirakani fongtorakli Uzi anoba pairiba leingak sigi honorable CM mama samangna mana hek pairak padai nga sibong ta mana ngang kiba sak kiba IDP ki matangi oiro justice ki oiro ngang thokiba myam do nga sibong ta mana thabak oina pangthokpa ngamde habse praja myam na loiba urabanina adoi tadi session sima mana cabinet decision lauraga akoi ki assembly ki speaker da moi ki cabinet decision du ki matungina akoi ki prolog hangaga amtang house phambiyo haibegi matang dani maramdi ngasi tawreiba potse tasengna habda Manipur prajagidi akoi awabada awaba oireba moina ngasi ngangthoreba saktoreba media da kaida tawreiba suse state ki subject nate haibagumba karigumba ma media na hangong matamda ai khangowdare mathangdani tor national anthem sak kaidobegi ke do bande matram sei no hare ai khangowdare masanda tawroge gumba leader oibada yamna monda qualify oidaba maiteina ngasi national highway se chahi ahum makhai helabok chatpa ngamdaba akoina haijabdi CM am oiragadi Manipur CM oyu habase yaraktabagi porama lakpa Rules of Procedure and Conduct of Business na sigi larik si matang assembly ki members sina amtang paraga yengbiro aina lawba thawdang se krai da lobom thokke habadi larik sima su leina speaker ge megi ki thawdang kari no khangjalakta ba MLA megi thawdang kari no khangjalakta ba sigi manung sida magi article na piba matung ina sida loi me yawbi bani larik sam bam leiraga amtang MLA sing pabiro natadana leiga se phai phatte masagi party bu phai phatte na media thoga aigi kano tanjabagi poto loi tu oseba Miyamgi thamoida phumduna leiriba pendaba nongmadi soidana pokhairakpa matamda MLA sing leifam khangloi haina CPI Manipur State Council na hairi ngase Irabat Baban da pangthokpa paumgi mifam aduda Manipur Lomi Luki President Nongthongbom Singh Ajit CPI Manipur State Council ki spokesperson RK Amusana madi CPI Manipur State Council ki thaupuba kaya susarugya ke spokesperson RK Amusana na BJP lengak ase miyamgi kholauta da lengak oire NEET examination ki question leak oibada CJP amadi mahiroi kayana Delhi ki jantar mantar da numit kunthra ga taruk ne khongjang sangsinbada khang bangamdaduna
Union Education Minister Dharmendra Pradhan fam thadokibana miyamgi ihau mai pakpani CPI na khongjang adubo sagatuna nupi marupki member singna Prime Minister Manipur gi issue asida memorandum amasu pisinki loinana malem pumbada Manipur safe oidre haiba khanganki madu tabada Manipur government ki Home Minister na khang bangamjaduna Manipur kaide safe oi hairiba asisu angakpa amani chahi ahum helaglaba irang asida Maraybak nungsiba naharol kayabu fanaba honaba kudakta lepkadabani miyamgi thamoida umduna leiriba pendaba kaya nongmadi soidana pokhairakpa matamda BJP Manipur Pradesh State Government amadi MLA kaya khangba ngamloi democracy dadi miyamgi kholau tagadabani madunatana makhoina apambada tawdunata leirabadi miyamda irang haunaba chebau pibagum thokani haikhe Nahan gi iho sidi achau movement moidana Delhi dagi numit kuntra ka taruk ni movement left na lakwa Bharat ki praja punam chhatra punam lakwa sina maram moiraga Modi na democracy je akoi na phagi tan ba yadre masidi Bharat punam ho do re akoi BJP lengak sibata re halaman mayam ka support tor de na democracy je chap chana magul hakhiba corporate party moi bujo khoi thagale sarkar pairi mi gi maral Bharat sarkar gi Manipur sarkar gi maran do kutho matam da moi sida tumbangam da sem Manipur hairo kangu du maran sejale सरकार पाइब कांगू से हौजिकी मई होग्रम गुमना चाइजे फुदोरप मतमदने कनामत खांगमंग मोइजे हौजिक सरकार पाइब एमएलए सबमिउट ओइरिब मियामना एमएलए जिंगना मदुगी परादो तमम थोइ मरमसिना मणिपुर की प्रॉब्लम जे हौजिक लेरिब एमएलए सिंग हौजिकी मंत्री मंडोन जे मसिना नहानगी मूवमेंट रो निंजंगा मणिपुर सरकार जो भारत सरकार जो मदुगी परादो तमगा मदो खुदक मणिपुर प्रॉब्लम जे लोइन होनो होइना कम्युनिस्ट पार्टी की माइकेदी हाइनिंग Silongi Manipur House natraga Manipur Rasvarida Meghalaya Manipuri Welfare Society Silongi mafamama PBU haina society asina Manipur government ki pungning singsilakli Meghalaya Manipuri Welfare Society Silongi member sing yauna Meghalaya de leiriba Manipuri singi mahut sinlaga Meghalaya Manipuri Welfare Society Silongi Public Relation ki Secretary Khetrimayum Ravikant nahai mahak masa Manipur gi Imphal West District ki Kaisam Thong Moirang ningthau leirak-tagini Meghalaya gi Silongda lising amaga chamapan humfutaradagi leirakpani hauzik chahi yangkai henli leirakpa Meghalaya Manipuri Welfare Society Silong asi ahanbada atopa maming ama oina lising amaga chamapan yangkai ni thoida matamadugi Manipuri ahan laman singna Meghalaya Manipuri Association hain haudok lamkhibani matam aduda Meghalaya asi Assam gi saruk oikhi matam adugi Assam government na Silongi red land hairaga su khangnaba Manipur gi Rasvari leriba asigina makha Bumpel Road haina khangnaba asida plot number F haiduna plot pibiraga leiramkhibani haina record lei mafam aduda ahlaman sing aduna mandap amasung license su saramkhi Meghalaya Manipuri Association gi ahanba president na MK Binodini gi guardian oiramba Ras Varibusu yengsinkhiba Premananda Singh kauba ahal amana oikhi Association adu Maitai amasung Vishnupriya gi apunbani adubu tungda mot tinaraktabadagi mafam aduda Vishnupriya Singhna lahoraga Maitai Singhda Manipur Rasvarida ka ama lauraga leirakhi Society asigi oiba chap chaba mafam leitabana Meghalaya Manipuri Welfare Society Silongda khudong chadaba kaya lehenle Manipur government ki lamsu oriba Manipur gi Rasvari asida society asida Manipuri singi oiba thabak tausabada khudong chanaba ka ama oirabasu mafam ama pibiyu Chief Minister oiramba o oibobi N Biren gi government matamda Manipur gi ningthongna miyamda sinaram laba lam hojikna Manipur government ki lam oiraba asida ka amata pibiyu haina cherol pikhi adubu paukhum phangkhidre President rule gi matamda Manipur gi governor dasu cherol pikhi adubu paukhum lakhidre anauba government asida cherol pigadaba kire association asi Meghalaya da mahitamliba Manipuri singi mama mapa oina leiraga yengsilibani association asina lawriba thongdang sing khangbiraga saba loiraba Manipur house ta oiraga su natraga nauna sagadawriba Manipur Rasvari da ka ama pibiyu haina Manipur government ki pungning singsilagli law and order की issue लाग मतमदा मेघालय मणिपुरी वेलफेयर सोसाइटी की मणिपुर हाउस हाइरिबा मणिपुर की प्रॉपर्टी एरिया की मनुंगदा ऑफिस अमा लेता तारदी मतमदुदा अखोइना मैन मेड कैलामिटीज मयाम थोरकपा याइको अखोइदा फिजिकली सोलकपा अमा तोरकपा अदुगी रिलीफ कैम्प अमसु अखोइ मफमदुदो ओइबम थोकपा नत्रो मीगी मफमदा कमाई ओइरुदुनो मीगी मफमसिगी मीना अखोइ
ga yanarakta matang su yorok pa yayaba karigumba issue karadagi aduda khana sainaba law and order gi issue thorok matamda muigi mafam da de akoi relief camp to oiba yararoidan akoi gi haiba mafam du changita maneba aduda sunatna atopa karigumba issue thorokpada akoi masen membersing loan na confidential nga wari sanabam chu leitre adu Manipur house manungda akoi gi lam macham tam pibiraga akoi na sajabani khangde sarkar na akoi da nungsidna pibi rakpani khangde mafam ka macham tang leraga even akoi gi covers adigi file thamnaba almira laje adu bau thamam leitre adu mafam leitre di akoi si Manipur netre haibi tare ne Tanbu tandrabadi thabaki thabak ngaktani sermilon faraba matamda khunai asi mangjin thaba khunai ama oiba ngamgani haugalakliba naha singna lenga ki thabak ngaibagi mahutta isagi heijaba sinfam paiduna thabak surabadi lenga ki thabak tauba miyoi singdagi chang tadana hingba ngamgani haiba asi thawbal lingomamdagi hong sangbam sana tombana khudam oidi hiramasita pautum ama Suning nomning babu poklabadi lenga ki thabak ngayu draga su thabak ki thabak ngaktani haiba khudam changdam oiriba adugumba thawal ningombam dagi laikhidraba ahong sambam ibungogi machanapa ahong sambam sanatombagi sangaidani Hujik sana tombo unazaduna mahana kadi karamba polam sing saduna khunai asida kyam kanaba piragi amadi masagi semilon kyam fagatpa ngamlagi haibadu miyam punna taminasi ai samai tawdana akhoi factory masang tang isana mi kanam tagi mating yaudana tawjaba sida asi sum tawjara kuja matam gi oiba lawmi singi kana gadaba mawongda aina akhoi low pambian hunba damatamda pulap satpado lingaga amamta lohon lingbai standard leihongnaba NC taruki gap lap naraga leihoba amung hanna semtokna danaba haitare pamendagi phoidongna danaba adugi meselasi aina ngasi miyangi mafamda pusinna jabani masigi mesin khaktana tana aina machine kaya su putok sari akoi gi low yaina ba keser machine amamang se hida putok sagre adagi matam gi ba low yaina ba machine dana tana jen nganu machine sa kakna ba soina ba sapkota machine amadi akoi gi fencing jali na saba khotpa ai thabak se isani sabu thabak haitare walandaba ada kanam ta gi support jawde sida being gi wiro sarkar gi wiro kari kumam ta yawde sida aina thabak phangde aidi kanamda mating phangnam leitina leithomagati ai sigi phibam se yoramoi khanjai adana som su tanba haibe thaduk piraga koi sarkar gi thabak ngakta thabuk natti tanba haibe thaduk piraga isani sabu thabuk pijatuna mi pan tangdana hingba punsi ama oinabagi tamo hona jabani hojiki hogal iba naharo chingda pijaningba message ti aidi lairik sukta mure ai sarkar thabuk phangde aidi pisa suk laire ai thabok amta phangde haina laithopoi mahutta isagi karigumba kharamna tungi horakadaba yutsingda karigumba kharadi thammamge haibagi asaga loinana aina tawjamni thambiyo somju thabok leiti haina leithopi ganu honaba lepi ganu hotpo honaraba soidana mai pakani lenga ki thabak ngairuba tawdana masa gi haijaba sinfam amamam pairaba matamda sermilon sotaraba lamdam asigi sermilon fagalhanbada kharada oibasu mating oiba ngamgni haiba sanatomana thajahuri ISTV pawgi damakta sagol sem sanjoy ga loinana pawdam jari ba karnajit thawal ningombam District Advisory Committee amadi District Samanvay Committee na sinduna Mini Secretariat Complex Bisnupur ge conference hall da review meeting pangthokrai DC Bisnupur puja elangbam na saruk yaduna pangthokiba mifamaduda
District Youth Officer Madi Mai Varat ki Maikaidagi PowerPoint presentation pangthoktuna District asigi naha singda hena faba thakta pukhatkadage haibagi matangda machak khaina utki mifam aduda Bisnupur District Lairiba Department sing khutsamnaduna manglomda sangsinba district ama matau karamna ohengadage haibasu khanakhi Hozing Marakthana break amalugzare Free varicose veins consultation camp Lakadoriba July ki tarik 19 dagi August ki tarik 1 phawba Shija Hospitals Langolda free varicose veins consultation camp pangthok jagadori adonna khongi sarukta singli chawthokpagi layong asi leibiragadi numit sing asida lengbirakduna khudongchaba asi lobiho laser treatment amadi investigation singdasu matik jaba discount pizagani akopa maroti damak Shija Hospitals Langol natraga 9611609611 da paw phobiro Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Institute of Cooperative Management, Imphal, NCCT, Ministry of Cooperation, Government of India. Admission open for session 2026-2027. 37th Higher Diploma in Cooperative Management, HDCM, last week of July 2026. Eligibility, any graduate. Hostel facilities available. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungda makadaba paw sing pizade Lisingani kunga humdoigi me ahumdagi haurakhiba irang asagi matungda ahanba oina BJP state ki luchingba singna saruk yaduna Senapati district ki oiba apunba party ki mifamama Senapati da pangthokrai Tadubi mandal amade karong mandal ki luchingba sing yauna pangthokhiba mifamaduda BJP Manipur Pradesh ki vice president oiba Senapati district ki in charge and Nimbus state ki general secretary P Premananda Maitei Karong isida mirep oikhiba party ki vice president Jonathan Tau party ki maru oiba mioi kayana sarugya Vice President oiriba Senapati district ki in charge and Nimbus na luchingba tim maduna Thambal sanglendagi lekhagi lambida Senapati fauba chatki district asigi mafam kharada pangthokhiba mifam maduda BJP Senapati district ki president Theko Peter office bearer sing amadi committee ki member sing tadubi AC ki mirep oikhiba hanagi ADC ki chairman Kapani Karyakartas amadi mandal gi mioi singsu sarugya ki mifamaduda Senapati district ki party gi organization Karyakartas mandal amadi party gi grassroots level dagi hauna mapangal kangkhan hanba Senapati gi miyamna thengnari ba khudong chadaba sing kokhanna khanakhi mifam sing aduda Manipur da tungkoina santi lehenaba amatoina honaminaduna khundaminariba forup singi marakta nungsinaba madi thajanaba puraknaba honaminaba Kanaki Haidi Chandel district ke Chakpi Karong subdivision ki manung chanba Tampi junction da dukan manga maina tumna chakrai thokdogasi ngarang thokibani haidi dukan sing adu ST chungam kauba amagini gas cylinder pokhairakpadagi mai adu hen chaktuna chauna amangata thokibani Chakpi Karong police station Nifuhumdoi suba Assam Rifles na kudakta maikan bagi thabak chathaki Chakpi Karong headquarters tagi kilometer tarani thoi lapna leiba Suknu fire service tagi fire tender lakpada minute kun hen changbana area asida mai ulang thokpada kudong chadaba mayok nariba se yenglaga Chakpi Karong subdivision da fire station thambinaba pukning singsinle Niraga hingba furup ohengum se iramdam kannaba honasi hairabadi mathang chahi lisingani kungatare tapangthokadoriba general election da BJP maithiba pihogdrabadi Manipur si mutkhiba yabagi akiba leire BJP maithiba pinaba honabada mama oibinu pisinge achauba thotang lei haina
MPCC Kisangi Secretary Laishram Nandona Haikrei Wafamasi Awangziri Delaiba Konthosam Block Congress Committee ge Office ta Block ki President G Kalenjao Kabui Imphal West 1 gi President H Ibotombi yauna Konthosam AC gi manungdagi lakpa Congress ki Karmi Kayana Saruk Yaduna Pangthokpa Paugi Mifamda Nandona Haikibani Laishram Nandona Makatana Afaba Laibak Ama Afaba Lamdam Ama Ohensi Hairabadi Mama Oibisingi Achaubu Thodang Lei Thauna Leibi Manipur Imagi Mama Amamam Oibiduna Aikogi Iram Damasi Kanaba Honabada Ima Singna Thodang Lobiyu Lakadaba Lisingani Kungatareki General Election Asida BJP Maitiba Piduna Iram Dam Manipurasi Kanaba Honabada Mama Oibisingna Thodang Lobiyu Thauna Leibi Mama Oibisingi Thauna Lingjel Uthoktuna BJP dagi Manipur Kalhaunaba Honadrabadi Manipurasi Mutkiba Yabagi Akiba Leire Haiki Tungi vision ji khitang ubiraga ai isa singi lebam leuroi ko haji sukan khan da gai toriyo pose amuk tang di ai handu ningi haiba sai ko nung ke legi ima singda ayak thamdaningi aduna koi gi lakode 2027 gi election na madi leirabani na ima hoda miyang ni khanba matamda ngasi karam miyu ni khanda gedage haiba matamda na koi na miyang gi haksina gado bu kutadi paisa amata logdana na koi haksina na ba to biyu ima hoina madu gi thonga to leiraba matam aduda ngasi ko nung ke ndagi ngasi gi larab su kap thokani ina khumju gyan tarakani haibase pawbidana ba ayang ngasi ko nung ke ndagi ima singda ayak nasa ikon ayangna kubak tawna taran lona kumjaraga ayang ngasi apim tawjari Haukiba July gi tang kunhumdoidagi kungataruk fauba indoor gi basketball complex ta pangthokiba mapan suba MMA India National Championship ta MMA Authority of Manipur gi player taret thabada gold ahum bronze ama lawrak ngamkhrei medal lawrak khrabasing adudi youth C 52 kg da Francis Cat na gold junior amateur da Mayanglangba Raj na gold youth B 57 kg da Nongthongba Birzit na gold youth B 44 kg da Avinav Sarkar na bronze lawba ngamki MMA player singbu pungning thogat pagaloina na taram na okre Losilakpada maroiba pausing amuka napizani Maitaina tampakta gi hindokpa yadaba tampakta na kudimak khundaba yabagi pathabasi semdoko mathau tare haina speaker Thoksom Sechabatana haikrei Duran Cup ki ticket box office counter da fangre lanai miyoi kayana black ta tang yonu na leire Fox na sinduna reshaping the political upheaval in Manipur issues and challenges haiba hiramda nongmagi oiba academic discourse pangpokrai Amasung let's break it down haiba theme ga loinana World Hepatitis Day isingani kunga taruki thoram pangpokrai Hausi fawage nadi matang asida istigi Manipuri Paula Sinjari meeting